ꯃꯌꯥꯝꯕꯨ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯕꯤ ꯕꯣꯛꯁꯅꯤ ꯕꯤ ꯕꯣꯛꯁ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯌꯤꯡ ꯈꯣꯏꯅ ꯂꯩꯅꯅꯕ ꯕꯣꯛꯁꯇꯨꯅꯤꯀꯣ ꯍꯥꯏꯔꯤꯕ ꯕꯣꯛꯁꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠ ꯀꯣ इक्विपमेंट्स ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯒꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩ ꯁꯅꯁꯝ ꯕꯤꯔꯆꯟꯗ꯭ꯔ ꯑꯩꯈꯣꯏꯒꯤ ꯁꯅꯁꯝ ꯕꯖꯕꯤ ꯈꯣꯏꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯅꯥꯛꯇ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯈꯣꯏꯔꯦꯟ ꯃꯍꯨꯝꯅꯤꯀꯣ ꯈꯣꯏꯔꯦꯟ ꯃꯍꯨꯝꯅꯤ ꯈꯣꯏꯔꯦꯟ ꯃꯍꯨꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯌꯨꯛꯇ ꯀꯩꯅꯣ ꯂꯣꯛꯎꯕꯅꯤ ꯁꯤꯗ ꯈꯣꯏꯔꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯖꯨꯝ ꯇꯧꯁꯤꯟꯖꯔꯛꯀꯦ ꯌꯦꯡꯉꯨꯀꯣ ꯃꯌꯥꯝ ꯅꯛꯁꯤꯟꯅ ꯄꯨꯁꯤꯜꯂꯛꯀꯦ ꯁꯤꯒꯤ ꯈꯣꯏꯔꯦꯟ ꯃꯍꯨꯝꯁꯦ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯐꯝꯗꯁꯨ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯛꯄ ꯁ꯭ꯋꯥꯏꯗ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯕꯣꯛꯁ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯀꯔꯤꯒꯤ ꯂꯩꯔꯤꯕ ꯑꯗꯩ ꯑꯩꯅ ꯈꯨꯠꯇꯒ ꯄꯥꯏꯔꯤꯕꯁꯦ ꯀꯔꯤ ꯀꯩꯅꯣ ꯌꯦꯡꯃꯤꯟꯅꯁꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁ ꯀꯣ ꯑꯩꯈꯣꯏ ꯕꯤꯕꯣꯛꯁ ꯁꯦꯝꯕ ꯃꯇꯝꯗ ꯆꯪꯗꯕ ꯌꯥꯗꯕ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯀꯣ ꯃꯆꯥꯡ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩ ꯀꯩꯅꯣꯁꯦ ꯄꯥꯏꯈꯠꯂꯛꯀꯦ ꯐꯥꯔꯁꯇ ꯁꯤ ꯑꯩꯈꯣꯏ ꯈꯣꯏꯔꯥꯒꯤ ꯐ꯭ꯔꯦꯝꯅꯤ ꯀꯣ ꯁꯤꯁꯨ ꯈꯣꯏꯔꯥꯒꯤ ꯐ꯭ꯔꯦꯝꯅꯤ ꯑꯅꯤꯁꯤꯒꯤ ꯗꯤꯐ꯭ꯔꯦꯟꯁꯇꯨꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯁꯤꯒꯤ ꯈꯣꯏꯔꯥꯒꯤ ꯐ꯭ꯔꯦꯝꯁꯤꯅ ꯑꯩꯈꯣꯏ ꯆꯦꯝꯕꯔꯗ ꯃꯊꯛ ꯊꯪꯕ ꯕꯣꯛꯁꯇ ꯌꯥꯎꯒꯗꯕꯅꯤ ꯀꯣ ꯁꯤꯁꯨ ꯍꯣꯔꯦꯟ ꯀꯗꯥꯏꯗ ꯍꯥꯞꯄꯅꯣ ꯑꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯒ ꯈꯔ ꯆꯥꯎꯕ ꯁꯥꯏꯖ ꯈꯣꯏꯔꯥꯒꯤ ꯐ꯭ꯔꯦꯝ ꯈꯔ ꯆꯥꯎꯕꯁꯦ ꯁꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯣꯟ ꯍꯥꯏꯅ ꯁꯤꯗ ꯂꯩꯔꯤꯕ ꯕꯣꯛꯁ ꯈꯔ ꯑꯆꯧꯕꯁꯦ ꯁꯤꯒꯤ ꯕꯣꯛꯁꯁꯤꯗ ꯁꯤꯗ ꯍꯥꯞꯀꯗꯧꯕꯅꯤ ꯑꯅꯤꯁꯤꯒꯤ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯁꯤꯒꯤ ꯈꯣꯏꯔꯥ ꯃꯆꯥꯁꯦ ꯁꯤꯗꯅ ꯑꯩꯈꯣই ꯃꯦꯟ ꯑꯣꯏꯅ ꯈꯣꯏꯒꯤ ꯈꯣꯏꯍꯤ ꯊꯝꯐꯝ ꯑꯣꯏꯒꯗꯧꯔꯤꯅꯤ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯀꯣꯛꯐꯝ ꯀꯣ ꯑꯗꯨꯒ ꯈꯣꯏꯍꯤꯒꯨꯝꯕ ꯑꯇꯩ ꯑꯇꯩ ꯌꯥꯎꯐꯝꯅꯤ ꯀꯣ ꯁꯤꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ ꯈꯨꯠꯇ ꯍꯧꯖꯤꯛ ꯂꯩꯁꯦ ꯉꯁꯥꯏ ꯁꯤꯒꯤꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯌꯥꯝꯅ ꯄꯤꯛꯄ ꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯋꯤꯟ ꯒꯦꯠ ꯍꯥꯏꯔ ꯈꯪꯅꯩ ꯀ꯭ꯋꯤꯟ ꯒꯦꯠ ꯀꯣ ꯑꯩꯈꯣꯏꯒꯤ ꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤꯁꯦ ꯊꯣꯛꯄ ꯉꯝꯈꯤꯗꯅꯕ ꯒꯦꯠꯅꯤ ꯑꯩꯈꯣꯏ ꯇꯁꯧꯅ ꯁꯦꯝꯕꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯃꯊꯪ ꯃꯊꯪ ꯆꯟꯈꯠꯂꯒ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯤ ꯄꯨꯟꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯤꯕ ꯈꯣꯏꯔꯥꯁꯤꯡꯁꯤꯗ ꯍꯥꯏꯗꯤ ꯈꯣꯏꯔꯥꯒꯤ ꯐ꯭ꯔꯦꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯥꯀꯣ ꯈꯣꯏꯔꯥꯁꯦ ꯔꯦꯗꯤꯃꯦꯗ ꯈꯣꯏꯔꯥꯁꯨ ꯂꯩ ꯔꯦꯗꯤꯃꯦꯗ ꯈꯣꯏꯔꯥꯁꯦ ꯀꯃꯥꯏꯅ ꯍꯥꯞꯆꯤꯟꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯐꯥꯔꯁꯇ ꯁꯤ ꯌꯦꯡꯉꯁꯤ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯀꯣ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯑꯩꯈꯣꯏꯒꯤ ꯗꯣꯟ ꯀꯣ ꯁꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯏ ꯎꯄꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯀꯩꯅꯣꯗ ꯇꯧꯕ ꯊꯝꯒꯗꯕ ꯀꯩꯅꯣꯅꯤꯀꯣ ꯐ꯭ꯔꯦꯝꯅꯤ ꯐꯝꯄꯥꯛ ꯍꯥꯏꯅ ꯈꯪꯅꯩ ꯃꯅꯤꯄꯨꯔꯤꯗꯅꯤꯀꯣ ꯁꯤꯒꯤ ꯐꯝꯄꯥꯛꯁꯦ ꯋꯦꯠꯁꯨ ꯐꯖꯅ ꯂꯩ ꯀꯣ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯈꯣꯏꯔꯦꯟ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯦꯀꯣ ꯁꯤꯔꯒ ꯑꯗꯨ ꯁꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯊꯝꯒꯗꯕꯅꯤ ꯆꯞ ꯆꯥꯅ ꯃꯃꯥꯏ ꯁꯨꯝ ꯑꯣꯟꯍꯜꯂꯒ ꯁꯣꯝꯗ ꯉꯥꯛꯅꯕ ꯑꯃ ꯌꯥꯎꯔꯤꯁꯦ ꯃꯥꯒꯤ ꯁꯞꯄꯣꯔꯠꯀꯤꯅꯤ ꯃꯅꯤꯡꯂꯣꯝꯗ ꯏꯜꯂꯛꯇꯅꯕꯒꯤꯀꯣ ꯑꯗꯨꯒ ꯃꯃꯥꯡꯂꯣꯝꯗ ꯆꯠꯇꯅꯕꯒꯤꯁꯨ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯨꯄꯤ ꯀꯣ ꯃꯆꯥ ꯑꯅꯤ ꯄꯤꯟ ꯃꯆꯥ ꯑꯅꯤ ꯑꯃ ꯌꯥꯎꯔꯤ ꯎꯔꯝꯒꯅꯦꯅ ꯈꯜꯂꯤꯀꯣ ꯁꯤꯗ ꯌꯥꯎꯔꯤꯕ ꯄꯤꯟꯁꯦ ꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏ ꯐꯥꯔꯁꯇ ꯁꯤꯒꯤ ꯗꯣꯟ ꯀꯣ ꯁꯤ ꯑꯩꯈꯣই ꯗꯣꯟ ꯍꯥꯏꯔ ꯈꯪꯅꯔꯦꯀꯣ ꯁꯤꯒꯤ ꯗꯣꯟꯁꯦ ꯁꯤꯗ ꯊꯝꯒꯗꯕꯅꯤ ꯁꯨꯝꯅꯀꯣ ꯁꯤ ꯂꯩ ꯁꯤ ꯊꯝꯃꯕ ꯃꯇꯨꯡꯁꯤꯗ ꯁꯤꯒꯤ ꯃꯈꯥꯗ ꯍꯣꯔꯤꯕ ꯃꯈꯨꯟꯁꯦ ꯁꯤꯗꯅꯤ ꯑꯩꯈꯣꯏ ꯈꯣꯏ ꯆꯪꯉꯛꯇꯣꯏꯁꯦꯀꯣ ꯑꯗꯨꯒ ꯈꯣꯏꯔꯥ ꯗꯣꯟꯗ ꯂꯩꯒꯗꯧꯔꯤꯕ ꯈꯣꯏꯔꯥ ꯐ꯭ꯔꯦꯝꯁꯦ ꯁꯤꯅꯤ ꯀꯣ ꯁꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯣꯔꯥꯏꯖꯟꯇꯦꯜ ꯂꯥꯏꯟ ꯑꯗꯨꯒ ꯚꯔꯇꯤꯀꯦꯜ ꯂꯥꯏꯟ ꯁꯤꯗ ꯑꯩꯈꯣꯏ ꯊꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯇꯥꯛꯄꯤꯕꯗ ꯃꯁꯤ ꯍꯣꯔꯤꯖꯣꯟꯇꯦꯜ ꯂꯥꯏꯟꯗ ꯊꯝꯃꯒꯗꯤ ꯈꯣꯏꯁꯤꯡꯁꯦ ꯆꯪꯉꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯈꯣꯏꯔꯥꯁꯦ ꯁꯨꯃꯥꯏꯅ ꯄꯔꯦꯡ ꯂꯩꯔꯒꯗꯤ ꯃꯊꯪ ꯃꯊꯪ ꯀꯣ ꯃꯥꯅ ꯁꯤꯒꯤ ꯃꯈꯥ ꯁꯤꯗ ꯁꯨꯝ ꯂꯥꯜꯂꯒ ꯆꯪꯉꯛꯄꯗ ꯋꯥꯏ ꯍꯥꯏꯕꯒꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯚꯔꯇꯤꯀꯦꯜ ꯂꯥꯏꯟꯗ ꯁꯨꯃꯥꯏꯅ ꯊꯝꯒꯅꯦꯅ ꯇꯥꯏꯀꯣ ꯑꯗꯨ ꯁꯤꯒꯤ ꯃꯈꯥ ꯊꯪꯕ ꯗꯣꯟꯒꯤ ꯁꯔꯨꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯥ ꯑꯄꯥꯛꯄꯁꯦ ꯈꯣꯏꯔꯥ ꯈꯔ ꯁꯥꯏꯖ ꯈꯔ ꯑꯆꯧꯕꯁꯦ ꯐ꯭ꯔꯦꯝ ꯑꯆꯧꯕꯁꯦ ꯑꯩꯈꯣꯏ ꯐ꯭ꯔꯦꯝ 6 ꯍꯥꯞꯄꯤꯀꯣ 1 2 3 ꯁꯤꯗ ꯂꯧꯊꯣꯛꯀꯦ ꯁꯤꯒ 4 ꯑꯗꯨꯒ ꯁꯤꯒ 5 ꯁꯤꯒ 6 ꯀꯣ ꯁꯤꯒꯤ ꯐ꯭ꯔꯦꯝꯁꯤꯗꯁꯨ ꯃꯌꯥꯏꯗ ꯕꯥꯏꯟꯗꯤꯡ ꯇꯔꯥ ꯀꯣ ꯇꯥꯔ ꯑꯃꯁꯨ ꯇꯤꯡꯉꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯣꯏꯅ ꯃꯥꯒꯤ ꯈꯣꯏꯔꯥ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯁꯞꯄꯣꯔꯠ ꯑꯣꯏꯅꯅꯕꯒꯤ ꯀꯣ ꯁꯤꯃ ꯂꯩꯔꯦ ꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯗꯣꯟꯒꯤꯗꯤ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯛ ꯊꯪꯕ ꯆꯦꯝꯕꯔ ꯀꯣ ꯁꯤꯁꯤꯅ ꯃꯊꯛꯇ ꯍꯥꯞꯅꯕ ꯆꯦꯝꯕꯔꯅꯤ ꯁꯤꯒꯤ ꯆꯦꯝꯕꯔꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯈꯣꯏꯍꯤ ꯀꯣ ꯈꯣꯏꯍꯤ ꯍꯥꯞꯅꯕ ꯃꯐꯝ ꯁꯦꯝꯃꯛꯄ ꯃꯇꯝꯒꯤ ꯀꯣ ꯁꯤꯗ ꯄꯨꯊꯣꯛꯆꯔꯛꯀꯦꯀꯣ ꯁꯨꯃꯥꯏꯅ ꯁꯤꯗꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯐ꯭ꯔꯦꯝ ꯑꯄꯤꯛꯄ ꯁꯥꯏꯖꯁꯦ ꯁꯤ 5 ꯍꯥꯞꯄꯦꯀꯣ ꯑꯗꯨꯒ 6 ꯍꯥꯞꯄꯁꯨ ꯂꯩ ꯇꯁꯧꯒꯤꯗꯀꯣ
ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯤꯕꯣꯛꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯉꯥ ꯈꯛꯇꯪ ꯍꯥꯞꯄꯦ 1 2 3 4 siga 5 ꯃꯉꯥ ꯈꯛꯇꯪ ꯍꯥꯞꯄꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯒꯦꯠ ꯅꯦꯛꯁꯇ ꯍꯥꯞꯀꯗꯧꯔꯤꯕ ꯀꯩꯅꯣꯁꯤꯅ ꯁꯤꯅꯤ ꯇꯁꯧꯁꯦ ꯀꯩ ꯃꯃꯤꯡ ꯀꯧꯕ sina mathak thangba phampang ko masagi makhagi sina khogi makha thangba kana phampang ne sina mathak thangba phampang ne sigi magi thabak sina sigi manung sida nong ching churu ko matam da sanga kana be hena safety oina na ba tang khak mafam saba wale ai ye ko unga okay sida ya so sumaina sile sigi last magi khogi jinthak haitare meitai lon da hairagani ko sisina sida khunjin ga do so ado sigi box pull up bajiki khoin hapsin giba box ngai gi maphagi makhagi phampak leire mathaki phampak yaw gare aduga magi rup yaw re ko mathak da khoi mathak ku silai se aduga sida khoi don leire aduga chamber leire don da na khoi gi magi frame da taruk yaw gare aduga chamber da na frame manga yaw re ko aduga amma le horisina queen gi get ko queen gi get sina khoi na kari gi da ka oina hairagadi khoi se sida sangthok sangsin loina kano tawdini magi ko khoi gi thong ni sida worker sing sidi thorok pa yaba aduga queen di thorok pa yadana magi ko kana guma khana hange khoi gi queen se masaka aga thambra ne ko queen masaka aga thamde queen do manung ga thajin garaga sigi queen get se hapsin no matam da queen se mapan da thorok pa ngamde ko dena sisu important oi aduna high river sigi box pull up smaina ready oiraba ko box se sida khoi mayam laining basing ko khoi upu leijage haina inquiry lakpa mayam ma lei ko adugi main oina mkhoi gi oina video se sembane sigi upu sine khona lupa lising ani ga sanga hairga hairse ko sidagi yamna minimum price ne khona price khoi dagi yam dabada ko sidagi hinna tabadi yadre ko adu khogi mafam sida laaga sigi box se silobiyo adu idea to pamna khoi box ki order se mayam ma lakpadagi khoi ngarang nahan uning thau lawraga loina khairode ko khairode sik smang da mayam ma phori ore ni sigi su mayam da si video loisilabada masagi ubak phori sing si su mayam da jenghalake ko ubak si khaiba matam da khoi gi tasung na takpi bada thau gumba si na ba jadi hai ko thau gumba si naragadi kerosene gumba diesel gumba si naraga u khai gi ba leiragadi masagi khoi se kaidoge kanda khoi pharaga upu manung thamu matam da khoi se layu jadi hai aduna khoina uba khaiba matam da khoina semi ba khoi si upu sing si di uba khaiba matam da ising sijinaraga uba khaiba ngaktani ko kana gumba khogi khoi upu chanba mi leiraga su hairiba kano se kitang khak mating oigedra haina ise share tawjabani mayam da ko adum sigi makha tabada continue oina I amatanga jing halamge ko asagi sida khogi sigi khoira se ko main oina sigi khoira se khohi hapna bagi khoira duni frame duni ko sisi da kai gumba khoina masida magi khoira se khoi singsina thabak suraga masana sum sahalaga leiraga din matam jam change ko matam jam change aduga masagi sima pulap full oina mai khoira se sana bo khode hona ringai matam dune plus da khui hapna matam ne hona ringai da khui lokpagi matam se yam kuina change ko aduna khoina khoidagi best ko yamna line yamna easily ko khoi da su wada ba khoi da su khoi thuna phangbagi mawong da hojai na sida paijana ba khoira se khoiren gi kho khoira ni ko se ji khoiren mayam masa mayam su salaga leidi sida ko sigi khoira se sidagi khoi masai khoi hapna ba kano se semba yabagi khudong sa ba su lei ko kamaina semgane ha ka da nangi sigi frame se siga sanana sida khoina kakkaga aduga mayai da leiba tar se sida khoi sanu tap yam tap na mamang gi video sing su yaw bani yam tap na jar tak ka da sigi binding tar sina frame sigi khoira sigi mayai ba ko pura tadan ba ya di ko tang khai ba dang hapsil laga aduga sem kono da sem maga khoina khoira se sem maga thambiraga di ko khoi sing sina khoi hi ko khoi hap na ba hon na ba matam da yam na line yam thu na khoi da khoi phangbagi khudong sa ba su lei ko
ꯑꯇꯩ ꯀꯩ ꯍꯥꯏꯕ ꯌꯥꯕ ꯂꯩ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯈꯣꯏꯔꯥꯗꯒꯤ ꯀꯛꯑꯒ ꯑꯩꯈꯣꯏꯅ ꯁꯦꯝꯕꯗꯣ ꯑꯗꯣ ꯍꯥꯟꯅꯅ ꯁꯦꯝꯈꯤꯕꯁꯤꯗ ꯂꯩꯀꯣ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯁꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯁꯦꯝꯈꯤꯕꯅꯤ ꯈꯣꯏꯔꯦꯟꯒꯤ ꯃꯍꯨꯝꯗꯒꯤ ꯀꯛꯑꯒ ꯑꯩꯈꯣꯏꯅ ꯁꯦꯝꯕꯅꯤ ꯁꯤꯒꯤ ꯑꯁꯦꯝꯕꯁꯦ ꯑꯩꯈꯣꯏꯅ ꯃꯊꯛ ꯊꯪꯕ ꯆꯦꯝꯕꯔꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯒꯗꯤ ꯈꯣꯏꯁꯤꯡꯁꯤꯅ ꯃꯁꯥꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯈꯣꯏꯁꯦ ꯄꯨꯔꯛꯑꯒ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯔꯒ ꯀꯣ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯈꯣꯏꯍꯤ ꯂꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯆꯪꯒꯗꯧꯕ ꯃꯇꯝꯁꯦ ꯁꯦꯞ ꯇꯧꯋꯦ ꯍꯥꯏꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯈꯣꯏꯔꯥꯁꯤ ꯌꯦꯡꯕꯤꯌꯣ ꯀꯣ ꯈꯣꯏꯔꯦꯟꯒꯤ ꯃꯍꯨꯝꯗꯒꯤ ꯂꯣꯛꯑꯛꯄ ꯈꯣꯏꯔꯥꯅꯤ ꯀꯣ ꯁꯤꯒꯤ ꯈꯣꯏꯔꯥꯁꯤ ꯂꯣꯛꯄꯗꯅꯤ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯈꯣꯏ ꯃꯌꯥꯝ ꯑꯃ ꯁꯤꯈꯩꯁꯦ ꯈꯣꯏ ꯆꯥꯃꯨꯛ ꯁꯤꯛꯀꯦ ꯍꯥꯏꯕꯗ ꯁꯤ ꯂꯣꯛꯄꯗꯅꯤ ꯑꯗꯨꯗꯒꯤ ꯃꯆꯦꯠ ꯑꯃꯈꯛ ꯊꯝꯍꯧꯕꯅꯤ ꯇꯁꯧꯅꯀꯣ ꯃꯌꯥꯝ ꯑꯃꯗꯤ ꯀꯩꯅꯣ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯗꯒꯤꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯆꯦꯠ ꯀꯛꯑꯒ ꯀꯣ ꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯪꯕ ꯆꯦꯝꯕꯔꯁꯤꯗ ꯍꯥꯞꯅꯅꯕ ꯈꯣꯏꯔꯥ ꯀꯩꯅꯣꯁꯤ ꯈꯣꯏꯔꯥ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯒ ꯀꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯋꯥꯀꯔꯁꯤꯡꯁꯤꯗ ꯍꯥꯏꯗꯤ ꯍꯌꯤꯡ ꯈꯣꯏꯒꯤ ꯋꯥꯀꯔꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠꯁꯦ ꯇꯧꯔꯤꯕ ꯃꯈꯩ ꯍꯥꯏꯗꯤ ꯈꯣꯏꯍꯤ ꯊꯨꯅ ꯂꯧꯕ ꯌꯥꯕꯒꯤ ꯆꯥꯟꯁꯁꯦ ꯐꯪꯉꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯕꯤꯕꯣꯛꯁꯦ ꯀꯅꯥꯒꯨꯝꯕ ꯕꯤꯕꯣꯛꯁ ꯄꯥꯝꯕꯁꯤꯡ ꯀꯣ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯤꯕꯣꯛꯁꯦ ꯆꯟꯅꯅꯕ ꯕꯣꯛ ꯀꯩꯅꯣ ꯎ ꯃꯌꯥꯝ ꯑꯃ ꯂꯧꯔꯒ ꯔꯦꯗꯤ ꯇꯧꯔꯒ ꯊꯝꯖꯔꯦꯀꯣ ꯑꯗꯨꯒ ꯕꯤꯕꯣꯛꯁꯀꯤ ꯃꯃꯜ ꯚꯤꯗꯤꯑꯣ ꯈꯔꯗ ꯃꯌꯥꯝꯅ ꯍꯥꯏꯔꯛꯏ ꯀꯃꯦꯟꯗ ꯃꯃꯜꯗꯤ ꯍꯥꯏꯔꯛꯇꯦꯅꯦꯀꯣ ꯑꯗꯣ ꯃꯃꯜꯁꯦ ꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦ 2500 ꯈꯛꯇꯅꯤ 2500ꯗ ꯑꯩꯈꯣꯏꯒꯤ ꯕꯤꯕꯣꯛꯁꯤꯃ ꯄꯨꯔꯥ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯁꯤ ꯌꯦꯡꯍꯟꯈꯤꯕ ꯃꯌꯥꯝ ꯄꯨꯂꯞꯁꯦ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ 2500ꯗ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯅꯝꯕꯔ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯅꯝꯕꯔꯁꯤꯁꯨ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯠꯂꯅꯤ ꯀꯣ ꯁꯤꯒꯤ ꯅꯝꯕꯔꯁꯤꯁꯨ ꯀꯟꯇꯦꯛ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯆꯠꯇ꯭ꯔꯒꯁꯨ ꯚꯤꯗꯤꯑꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯌꯥꯎꯔꯤꯕ ꯅꯝꯕꯔꯗꯣ ꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ